Manipur leingakna war against drug ki khongjang changshingbaga loinna lamdam masida mayai kaba nishagi potlamshsing chaba amadi yonba meeoishing phagatpa leptri.houkhiba kunja lisingani kunda masing yamlaba nishagi potlam kaya phagatpa ngamkhi.adum oinamak lupa crore kayagi mayai kaba nishaga loinna phagatkiba Chandel district ki ADC ki chairman oiramba LUNKHOSEI ZOU courtna maral leite haina thakhibagi mayokta meeyamna tongan ba dabi sing tawduna khongjang changshinba di leptri hiramasida tom TV ki paudam ama lupa crore kayagi mayai kaba nishagi potlamshsing konana masagi mayumdagi phakiba Chandel gi ADC oramba LUNKHOSEI ZOU police na faziluraba matung maral leite haina court na thadokraba matung leingakna khongjel yangna changsiliba war against drug ki khongjang hena mangam shanaba kolau kya laubaga loinana khongjang changsilingai komja lisingani kun loikhiduna ngasidi anauba chahi lisingani kunmathoi gi ahoba numitni mamangi chahida Manipur Police Department ki makha da leiba tongan ba unit singna illegal drugs singa mari leinaba tongan ba case chani ga yankhai taret register tawduna lokhat khibaga loinana case singa sida chenaba nupi yauna miyoi chahum ga yankhai taruk rom phagatpa ngamkhi apunba case chani ga yankhai taret asiga mari leinana phagatkiba apunba meeoishing asigi manungda nupa chani ga mari fu tara mapanni aduga nupina yankhai taret ni Manipur leingakna war against drug ki miking makhada mayai kaba chinjak singi manungda khwaidagi mahu kalaba chinjak ama oiriba heroin number 4 yauna narcotics drug and psychotropic substances act 1985 ki tongan ba section singi makhada phagatkiba drug singi manungda heroin number 4 powder kilogram 19 gram chamriga 13 milligram chamaga nifutarit yauki hairiba drug makhala siga mari leinaba case tana nupi kunithoi amasung nupa kunmathoi phagatkibaga loinana case humdranithoi register tawduna lokhatkhi mayai kaba chinjak singi manungda ama oriba ganja phagatkibagi masingna kilogram chamaga nifu taruk amasung gram chahum ga nifu rom oikhi hairiba potlamshsing asiga mari leinana tongan ba case mapan register tawduna lokhalaga miyoi tarana case sing asiga mari leinana phagatki chahi asigi manungda NDN PS Act 1985 ki makhada phagatkiba punba kani gi masingna kilogram chamaga marifu taruk amasung gram kunhumdoi rom oikhi hariba potlamshsing asi phagatkibaga mari leinana register tawduna lokhatkiba case ki masingna kuntaret oikhi aduga masiga mari leinana lupa kun amasung nupi taruk phagatki amaromda ngasigi naharo singna paktaknana lana sijanaba horaklaba SP tablet phagatpaga mari leinana case saruk lokhatki loinna case singa sigi oina puna phagatkiba SP tablet masing lakama lising tarataret ka marifutara ni thoi oikhi case singa sigi chenaba meeoishing na nupi ani yauna punna taret ni lamdam asidagi mayai kaba nisa marufangna muthatpa zati gi yumbi oriba inkhalakliba naha singa se nisadagi lapthokna lehenba haibasi khunai asigi apamba oiri apamba asi thabak ton thokna ba honabada leingak khaktana tana miyamna su leingakta mateng pangba changli adumoinama lamdam asi dry set amani haina leingakna nohongna na ningsingbaga loinana changsiliba war against drug asida masak thokhanba mathau tari video journalist ananga loinana paudam jaribi Elizabeth Times of Manipur